Tarzan hairiba film asi aikoina yengba kanda yamna nungaiba film ama adumak oiki. Aikoigi wakalda angakpa phawi. Adubu ngasigi Tarzan asidi Asengba punsigi Tarzan ni. Ho Van Lang hairiba nupa asi matam sangna Vietnamese ki jungle chahi nipu hena lairuraba nipani. Mahak 1972 gi Vietnam gi warda United States na bom thadarakpadagi mahaki imung tangkhaya masikibadagi mahaki mapabung Van Thanga loinana jungle da sienkibani. Ugi makuna saba fizol setuna jungle da phangba manamasing amasung sa tinkang kaya saduna Leibaktagi mitar manga wang na saba yum amada sahi nipu hen hingki. Pisak piglingaydagi umangduda sangkibana maram oiduna taibang migi launchat khangdana mapana takpa gyan budi lausing kharaga loinana angang macha magum leirakibani. Makoi khungangi mi kharana sing chanba satpada thengnarakibani. Mapagi hakchangduna sonjillakpadagi makhoi buthemduna puthorokpa yakibani. Doctor da chattuna layenglaba matungda makhoi anisi hauzikki matamgi sangsar sida amuk leiba phangzaki. Mahaki mapabungdi khungangi mishinga lon faunai adubu Ho Van Langdi wahai kharadagi hena khanglamde. Nupi haiba gender amasu lairi haibasi mahakna khangjaba natte. Lairba mapabungdi hauzik phauba Vietnam gi war tauri haina khanjari poni. Mapunsida mi manga thapna yengbada ukhi adubu mahakti kimandana chenduna lotkhi. Mapunsigi lambi sorok amatasu uzaraktri haina mahakna pungdokhi. Mahakna mirakta lakpada mahakna khwaidagi pamjakhiba car tungbada phaukiba feeling duni. Khungangda sa singa miga marup oina leirambaduda mahakna pungak ngakhi. Adum oinamak mirak tinbasi mahakna yamna langi haina phungdokhi. Aduga numidangda mai nganbasidi tasengna pamjakhi. Tha hairiba atiyada ngalibasigi matangda hangbakanda mahakna masi mioibana atiya matonda thauri asangba mana yanduna thamlibani haina khungki. Laibak thiba nungaitaba pau amadi Ho Van Lang sahi yankhaiga thoi subata ngairingaida liver cancer naduna jungle dagi thoklakpa sahi nipan da ngairingaida handakta Leikhidre. Mahak ki maruk amasung mahak putoina uba mi singna hainabada mahak akoigi modern society gi stress amasung poor diet na maram oiraga asibagi lambi thuna tankibani hainai. Nungai yaipana mapumagi manakta leiba oirasanu angakpa wari asibu tabiriba itsininaw singbu hainangai leitana thagatchari. Matungda sigumba nungaiba wari kaya puthoksarakke subscribe tauba, like tauba amasung share taubiba kaubiganu. Thanks for watching.